Miyam giluchingba haikruzam ibotombi amadi mahak giloina bi haikruzam ombi bidumukhi ani gilana thoram ngasi kwakathel habom marak irom lekai de leiba yumda pangthokre thoram aduda laikhidrabagi imung manung sagai na tai khak natana mahak na hinglingai matamda tinaramba marup mapang khwai pumna makna sarukya duna laikhidrabagi mafamda hailai katuna ikai khumna ba utke thoram adu sarukya ba lakiba mau union imphal gi president Dr. Punilo Shina haikibada laikhidraba ibotombi khumana hinglingai matamda mahaki mau furupki marup mapang kayagi awat apa kayada mating pangbirambada natana mahakna achauba daita lauduna hujik leriba mau market asi handok pirambani mahakna hinglingai matamda pangthoklamba kawba ngamloridaba thabak kayana mahakna laikhidrabasu kawba ngamdana laihorgani haina phungdokhi अखोई ओजा बुतोंबी खुमान से अखोई माउइन मार्केट इम्फाल कोऑर्डिनेटिंग कमिटी की इहान हनबा माउ मार्केट हवकंदा महाक सिना अखोई की मागी ग्रंगलुप सिंगा पुलप लोइनारगा मासिना कन्ना थावाई जोरगा अखोई माउ मार्केट इम्फाल से होदो पिरामी अदुगी मथता अखोई की करी करी नुंगाई तबा अवन अपालेर समान लोय नो तुंग इल्लगा माना इचम चम लगा अखोई बो लुचिन बिदुना पौतक पिरगा एडवाइस पिरगा अखोबु पुन्ना लगा मा थबायम तौबिरामी मागी हिंगलिंगाई की थबक तु निंगसिन लगा ngase अखोइना माबो ताराम मागी सोरात असिदा मायाम से पुल्लगा अखोइना असिगी सोरात असि निंगसिनबा ओइना जोबिरापनी अखोइ महपो कौबंगमदे माकी हिंगलिंगाई दा माना पंथोलंबा तारामबा थबक सिंदु अखोइना होजे पुकनिंदा निंगसिनदुना adum kaudana adum thamkini ana Nakal amarom thoram aduda sarugya kibi kabui mother association kama Manipur gi president atongbi kabaida haikibada lebaki thabak thogai kayada achauba thodang loramba ojai botombi khumana laikhidaba asi iramdam Manipur gi oina achauba mangjaba amani haina phongdokhi 홍사리가 이랑 말없이 많이 기대다. 이게 서울망사 비디 하고 아마 여러 먹을수 야는 되게 저 얼마 간단히 그리고 한 소개 합니다. 시작해. 암나 비엔드스 사케 마데스 이런 담도 막다 소리 부르더니 가자니에 인기력 수능 taping ba nalibuan magita magta manas dari ba tigi na tu matamda lebang an de hode de man si de isoi kan ku mga magi ko gang ko no ku ma ko irap ta mo tin ko